Tongan tongan na pungpamda makhal madhilgi tharomsing sandoktina tahanjariba se 91.2 Diamond Radio gi ahan batarum paringni. Tharongi makha tarakpoda muktamina se matamatanggi wafam tharom asibu lanthopi gadorbi Anjali Thokjom. Ahanba maktada 91.2 MHz ta sandok sariba Diamond Radio gi ahanba thoram tabiri besingbu Anjali Thokjom na taram na okjari. Ngasigi matam gi wafam da pujarakli ba wafam di anauba guideline amasung SOP chana kanglon khudingmak ngak na chatnanaba punamak thodang lawrasi. Manipurda COVID-19 gi laina laichet asi lepa laitana sandorak pagaloinana tha khudingi case masing hengalakle laina laichet asina maram oiduna sibagi masing su hengalakle oirakli ba fibam sing asibu laksina nabagidamak Manipur laingakna lokhatlakpa akhanna thaurang ama oina state sigi locality sing village sing amadi community gi thakta chanaragadaba anauba guidelines sing amadi standard operating procedure SOP sing health department na October 13 da notification ama thoktuna lauthokre nauna chatnaragadaba guideline asigi matung ina state ki thakta assembly segment gi thakta district ki thakta local gi thakta covid awareness come enforcement committee sing same gadori hairaba committee sing asina paikat kadaba thabak thoram sing state level monitoring cell na yengsin gani local village amasung community level da covid appropriate behavior mari lainana nauna chatnaragadaba SOP sing su lauthokre SOP asigi manung channa chayon famsing mana masing yon famsing amadi dukan sing da lakpa miyoy sing na face mask upara yamdrabada feet taruki arapa thambra amadi toina khutsa hamba na chingba covid appropriate behavior sing ngak na chatpra haibadu local covid awareness come enforcement committee LCC sing na monitor tawgani social customary ritual amasung funeral gi mari leinaba thoram sing su yariba makaidi imung manung gi miyoy khaktamak saruk yagadabani karigumba hairaba thoram sing asida atopa miyoy saruk yabagi mathau taraklabasu miyoy kundagi hena puloidabani yumlon karona basing marup mapang sing amadi mari mata sing totna tinaduna leiba chayon fam sing da miyam na punsin duna leiba miyam tinba mafam da pulap punba juar sanaba ludo sanaba amadi yu thakpana chingba tawroidabani covid ka mari leinaba regulation sing local gi thakta chana hananaba LCC singna district police amadi district administration ga tanaduna thabak paikhat kadabani LCC singna mathau tarakpa matamda special district police covid-19 QRT na tengban gadabani SOP ngak na chattaba sing covid police QRT da mathau taba action lokhat na ba pau pi gadabani ayuk dongchal numedang wairamda loudspeaker season aduna covid appropriate behavior sing mipum khuding makna ngak na chana hanana ba awareness pi gadabani local gi dukan sing amasung kaitel sing da miyam na tilhalloy dabani local dukan sing na numit amada thong hangan laga manak nakpada maru oiber bar market amana atopa numit amada hangan gadabani madugi damak mari leina ba DC na chunaba order sing issue tawgani yariba makai imung amagi miyoy amakak potchay leina bagidamak chat kadabani dukan singi mamangda square natraga circle sing yektuna thamlaga customer sing book queue da lephan baga loinana physical distancing ngak na chan hanangadabani customer sing na physical distancing ngak na chattaba local dukan sing na food chayul ama thingzalak pasuyai home isolation tawdana laiba covid-19 positive oiraba miyoy singi matangda CMO na LCC da khangan gadabani amasung local committee sing na asa worker singi matenga loinana home isolation da laiba miyoy edu monitor tawgadabani pumnamak asi tabakta onthok pa haibasi taraiba amadi oiroi tabak sing asi mapung fana paikhat na ba hotnabda mari leina ba kuding makna pukchil seng na amadi thawayaw na hotnabagi tangai fadaba lairi state asigi oirakliba fibam asi yenglaga lengak na anoba thausil tharang kaya paikhatlagliba asidi pun thaugat ningai ni adumakpu kadai fawba thausil tharang sing asi mai pakna paikhat kadabage haibadudi pumnamaki mangda tariba wahang ama oiri
ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 13ꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19 ꯒꯤ ꯀꯦꯁ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯅꯕꯦꯝꯕꯔ 1 ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯀꯦꯁ ꯃꯁꯤꯡ 19,780 ꯁꯨꯔꯦ꯫ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 168 ꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯣꯏꯅꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯣꯚꯤꯗꯀꯤ ꯀꯦꯁ ꯃꯁꯤꯡ ꯊꯦꯡꯅꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ ꯑꯃꯗꯤ ꯖꯅꯨꯋꯥꯔꯤ ꯊꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛꯅꯁꯨ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟ ꯑꯃꯗꯤ SOPꯁꯤꯡ ꯑꯁꯤ ꯁꯦꯝꯗꯨꯅ ꯆꯠꯅꯍꯟꯅꯕ ꯂꯥꯎꯊꯣꯔꯛꯈꯤꯕꯅꯤ꯫ ꯅꯧꯅ ꯆꯠꯅꯒꯗꯕ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛꯅ ꯉꯥꯛꯅ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯈꯛ ꯅꯠꯇꯅ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ CSOꯁꯤꯡꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯩꯆꯠ ꯂꯥꯛꯁꯤꯟꯅꯅꯕ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯨꯗꯤꯡꯃꯛ ꯉꯥꯛꯅ ꯆꯠꯅꯅꯕ ꯄꯨꯝꯅꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯨꯖꯔꯛꯂꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯇꯥꯕꯤꯔꯦ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯍꯤꯔꯝꯅ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟꯁ ꯑꯃꯁꯨꯡ SOP꯫ ꯊꯧꯔꯝ ꯂꯥꯟꯊꯣꯛꯄꯤꯈꯤꯕꯤ ꯑꯟꯖꯂꯤ ꯊꯣꯛꯆꯣꯝ꯫ ꯊꯧꯔꯝ ꯁꯟꯗꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯑꯁꯤ 91.2 ꯃꯦꯒꯥꯍꯔꯠꯖꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯤꯡꯅꯤ꯫